Central Force na Kuki militant singa khusam na bagi matangda Justice Metal Committee da wakatkhre. Urkhul District ki Litan Saraikong Village da Kanglufani ki marakta thokpa khuthong na bagi thodokta Central Forces na Kuki militant singa khusam na bagi matangda miing changbinaba Indigenous Peoples Forum Manipur na Justice Metal Committee da wakatkhre. IPF MG Media and Publicity Wing na thakiba cherol amagi mathuk ina February 9 dagi Litan Saraikong da thokiba umkhadna bagi thodokta Kuki militant sing na Assam Rifles ki mateng lawraga nungthil pobofta tangkhul gi yum kunga manga mai thaki maduna maram oiraga Central Security Force ta micham miyamna thamlamba thajaba pumna mangmanghale Kuki singi yum ngak senduna leiriba Assam Rifles ki personal sing na tangkhul gi yum mai thabada hakthengna na yauribasi matik chaba chairak fangangadabani hojik su Kuki militant sing na Central Military Forces ka khusamnaraga Litan da leiriba tangkhul naga singi yum mai tha na baleptana honari khwaidagi nungnangba pokningai oiriba wafamdi Kuki militant sing na Mongkot Checkpo Sangkai amasung Litan da Central Security Forces kapun na leiminabagi thawong asini tangkhul nupi sing da kahenba thawong chathakiba Central Security Forces na Kuki militant singi mateng pangliba asigi matangda akhanaba mieng changbiduna mathau taba thabak lokhatpiu hairi Bangladesh na awang nongpo ki militant sing bu changjafam pibagi thabak sing tawrakloi khali Modi Bangladesh ta sahi kaya ngaiduna laklaba general election gi falda Tariq Rehman na lamjingba Bangladesh Nationalist Party BNP na yamna chawna maipak tuna lengak semada mathau taba se chani henduna maipak pungamkre asigumlaba afaba falasina North India gi miyamna Bangladesh ka stable amadi maru mapang oibagi mari hena fagalagani haina asa tawri loina India gi Prime Minister Narendra Modi na hojik BNP na lengak palaklaba matamda Tariq Rehman gi leadership na anti-India amadi militant singbu changjafam pibagi thabak sing tawrakloi haina khali haina phongdokre member chahum leiba Jatiya Sansad Parliamenta BNP na sit chani hena phangkhiba sina makhoi gi khwaidagi naknaba rival Jamaat Islam amadi makhoi gi alliance sing na sit 63 khak maipak ki chahi taraga mangamu akan malenga oina palamba Sheikh Hasina gi Awami League pu interim government na ban tawkraba matungda election asida sarugyaba phangkide Nobel Prize da Dr. Muhammad Yunus na matam khara caretaker oina palaba matungda election asi security gi akan masaksin tharang marakta chathakibani election asida mai paklaba BNP bu Prime Minister Narendra Modi na ahanba global leader oina Tariq Rehman bu thagatpa phongdoki PM Modi na Bangladesh ki premier elected top phone da wari saraduna yumthangnaba leiba anigi multifaceted liberation mapanga kankhanaba thabak puna tawminasi haina hairaki Norris ki oinadi hana 2001-2006 ta BNP lengak pamlamba matamda separatist militant sing na Bangladesh ta safe haven oina sizinarami adubo Sheikh Hasina gi matamda Group sing asi deport tawbodagi achoba crisis oiki hojik BNP na lengak palaklaba matamda Tariq Rehman gi leadership na anti-India amadi militant sing bu changjafam piba thabak sing tawrakloi haina khalli haiki Assam gi Chief Minister Himanta Biswa Sharma na su Bangladesh ki youth leader kharana Chicken Neck Siliguri corridor thingnaba khalamba aduda akanba reply piraklaba matungda lenga anoba asina region asigi internal security da akiba pirakloi haina North East ki indigenous people sing na asa tawri loinana coal limestone amadi connectivity gi hiramda Bangladesh ka anoba thong ama hangdokpa ngamlagani haina khalli hairi angangani classroom da solon senduna thamlambagi thodok thiganna bakhangan kre Niyonggi wangmada Imphal West ki school amagi kada class 2 tamliba angangani fajinduna thamkhe haibigi matangda thijinduna numit 10 gi manungda khangallaknaba Manipur Commission for Protection of Child Rights MCPCR gi chairman Kaisam Pradeep Kumar Wangoi Jonal gi JDO Anil Arambamda khangan kre tha sigi taraga humdoida MCPCR gi chairperson Kaisam Pradeep Kumar na khuyek piduna thadorokpa order amada hai tha sigi tarukta Imphal West ki school amada class 2 tamliba angang anibu school gi matam loiraba matungda classroom amada thonglon sinduna thamki haina angang ani adugi mama mapa singna wakalaki hariba wakat asina chumlamba thoklabadi corporal punishment amadi mental harassment pibagi damak right to child to free and compulsory education ek ki section taraga taret ki makhada chairak pibigai thodo asigi matangda hariba school adugi assistant teachers ama suspend tawkhre hari adumapu wakaliba adudagi oja amadagi hena chedaramgani haina palli MCPCR na thodok thokfam maduda hakthengna na yengsiluba matamda classroom amada maheroi marfu thamduna child protection standard ngaklamdaba thengnaki hari Commission for Protection of Child Rights eki makhada MCPCR da thogdodogi matangda marik chumna thijinduna numit 10 gi manungda khangalakadabani amadi matungda amu hana thoktanaba chapchaba thabak lokhatkadabani haina so order aduna haidi Indian Army na humanitarian operation chathakre
Tension wangna lairiba Kangpokpi district ngarang India Army gi personal singna chuthakiba humanitarian operation amada tension na maram oiraga Kangpokpi da panduna leiba civilian 34 makhoi gi panthungpham singda asoyangam yaudana district adu lanthokre hari. Red Cell Division gi miyeng makhada chathakiba Indian Army gi humanitarian operation aduda Kangpokpi district ki leimakhung amasung saparmaina tamna chatkadaba khunja sing asoyangam yaudana Indian Army singna score tawduna makhoi gi panthungphamda yohanki hari. Civilian sing adugi marakta board examination thagadaba mahiroi yankhai humdoi khudaki oina ana layeng mathau taba miyoi taragani thoi amadi mapalda thabak thiba chatkadaba miyoi taragani pani hari. Defense source ki matung ina army convoy aduna score tawduna puriba civilian sing gi khongchat aduda lambi thingduna leiramba mafam ahum thingnaki adu wathing basing adu professionalist ka loinena community singa dialogue toroba matung civilian sing adubo soyangam yaudra makhoi gi lamthung pam tamna chatpangam ki hari. Chathakiba mission adu Indian Army na ningthina planning tawduna amadi layer security arrangement ka loinena yamna sensitive oiba mafam singda convoy singna civilian singi asoy angam yaudana ba honakiba ka loinena civilian sing aduda humanitarian response sing ningthina fangan mangam ki hari. Report Haganabam CM the Taksin Cray, Meiteigi Sing Schedule Drive Kilista, Chalhanaba Honabada Matau Tabalam the Masigi socio-economic report, Amasung Meiteigi ethnographic report Atuba Tagat Piu Hina Wall Meiteigi Council and Ngasi CM the Iba Gerald Pisin the Taksin Cray, Council Asina CM the Pisin Kiba Gerald Amana Haribana Center Nakangalak Pagi Matugina, Matau Taba documents sing Atubada Tagatuna Meiteigi Sing Schedule Drive list, Chalhanaba Honabada, Mating Pangbiu, Meiteigi Schedule Drive Touch and Bahibasi Masagi identity Ngakchabagi Yam Natangai for the Bakong Tang amani masi hojik manipur da tholiba irang asiga mari leinahan ba chumloi isana isagi furuf kanjana bagi changsilak ba khongthang asi irang asiga mari leina halaga negotiation natraga compromise tawfam thokte haidi junta gi mayok ta right group amana complaint tawrubagi East Timor gi envoy Myanmar gi tanthokre. Right group amana Myanmar da military junta na micham yam da odnai bigi thawong kaya chathare haina criminal complaint file torokpaga mari lainana laiba adu da lairiba East Timor gi envoy numitare ni gi manungda laiba adu thadok tuna chatkinaba military junta na akanba wafam thamkre haukiba chahi 2021 gi February thada Myanmar da Nobel laureate Aung San Suu Kyi da lead Touba government adu military junta na ku chathaduna paishin khibadagi Myanmar da tangta da fibam amala khibani military junta na laiba si da chathariba kahenba thawong sing adugi mayok ta mamang thada Myanmar gi Chin State Human Rights Organization na Timoles haina sukhangna ba East Timor gi Justice Department da complaint file tawki loinana organization asigi official singna mamang thada East Timor gi President George Ramos Hortak su unaki Myanmar gi Chin State Human Rights Organization gi Meiteigi Myanmar gi Chin State lairiba majority Christian population sing asi military junta na war crime amasung crime against humanity gi thawong sing chathare hiramasi da Asian member sing na independent judiciary chathaba yauna akan mamieng changbiu haina East Timor da wakat ki Chin Human Rights Organization na complaint file taw kibadugi matugina tha asigi angan basarukta East Timor gi judicial authority na Myanmar gi chief Minong Halieng yauna military junta gi mathakta legal proceeding chathaba hauki. East Timor gi Meiteigi masiga mari lainana prosecutor ama khanduna military junta gi mathakta ahenba mieng kaya chatharakiba sina maram oiraga military junta gi Meiteigi leiba adu da lairiba East Timor gi envoy adu chayol ama gi manungda Myanmar thadoklaga chatkina ba khangan khibani hiramasi gi matangda Myanmar da lairiba East Timor gi embassy da Deprint Pauche gi Meiteigi email gi kuthangda hangbada khudaki oina paukhum amata pirakte panba yabadi UN Human Rights Council gi Meiteigi Myanmar na leiba adu gi miyamda genocide chathare haibigi wafam amasu lairibani TLF na Meiteigi Kuki area da changba thingba thambagi waref saugali KHRC tha sigi kuntaragani thoida pangthokkiba Indigenous Tribal Leaders Forum gi mifam amana Kuki jogi oiba political solution ama puraktriba fawba Meiteigi Kuki jo singna tariba area singda changbada thingba thamnaba walaukiba waref adu Kuki Human Rights Council na mapung fana saugali hari organization asina thadurakiba cherol amana haribana ITLF na lokalakliba khongthang asi Kuki miyam ngak senaba amadi makhata na pamdaba thodok sing thoktuna miyoibagi hingbagi hak manghandanaba laukalakpa yamna maroiba khongthang amani Kuki miyam na matam kayagi mamangdagi separate administration pinaba amadi Kuki singi right ngak senduna thamnaba center da demand kaya tawduna lakhibani adubu ngasi fawba government of India gi Meiteigi Kuki jo sina taliba demand asina thaiduna thamli Kuki miyam na taliba demand sing adu fangnaba honabada ITLF na lawrakliba khongthang asi yamna tangai fadaba amani lengang na su Kuki luchingwa singa wari shanaduna tungkoina chatnaba yaba waroisin ama puraknaba amadi Kuki miyam gi apamba sing asi thabak oina onthoknaba honabiu haina cherol asina makha tana phongdoragli Article 370
abrogate tꯧkhiba matung Kashmir awang nongpok Maoist-na sokalaba mafamsinggi irang chada 30 hanthare Amit Shah. Article 370 abrogate tꯧkraba matung Kashmir Northeast amasung Maoist-na sokalaba mafamsingda leiramba irang chada 80 hanthare hairiba mafamsing aduda mapung phana irang lehendaba haibadu matam kuina changlare haina ngasi Delhi Police ki 79 Suba Rising Day ki thoramda Union Home Minister Amit Shah na phongdokre mangna makhata na hai Maoist na leba asigi state araga humdoi da sokali madu leba asigi internal security da chauna signaba amani ngasi ki thoram madu ki saruk ama oina Amit Shah na Delhi Police Special Cell gi integrated headquarter ama sananaba urep uyung sutamki maduna leba asigi konungda police ki thabak thoram sing hena mapangal kankhat halagani integrated headquarter adu lupa crore chahum gani fuga manga changna sengmat kadabani madu leba asigi oina khumang chausilaba advanced center ama oibaga loinena terrorism amasung drug lalon bagi thabak thoram sing laksin bada hena khudong chahalagani mahang high state of the art complex aduda matam ga chunaraba indoor firing range war room cyber laboratory training hall amasung operation pangthokpada hena matik mai lehengadaba advanced range equipment sulaigani mafam adu laiba asigi police department singi ideal special cell headquarter oigani Delhi Police ki special cell aduna narcotic syndicate Jali Note Racket amasung cybercrime casing investigation tawbada khwaidigi maru oiba thodang logani maduda natana achoba terror incident sing thigatuna waroshin purakpada laiba sigi oina kanaba piragani mangna makhata na High Prime Minister Narendra Modi gi lamjing makhada hokiba chahi taraga mathoi asida singthaningai oiba thabak kaya paikhatkre madugi manungda criminal law ahum hawdokhiba sisu amani Amit Shah na Safe City Project ki ahanba phase hawdoki modern integrated command control communication and computer center amasulupa crore chanipan ga yankhi ga taret changna saragani madu Delhi Police ki damak kathoklaba project amani haiki thoram maduga mari lainana Delhi Police ki commissioner Satish Goljana hai nasa mukta Bharat Avian ki thausil makhada Delhi Police na mayai kaba drug kilogram lising taruk rom mamang chei da fagat pangamkre intensified entry drug operation ki makhada Delhi Police na akan mathabak laukhat ki Delhi Police ki special cell amasung central agency kayaga khusabdana sathiba fugitive case kunthagani thoi thigatuna mapalai boxing da operation tawba ngamkre Goljana na makhata na hai mamang chei da leba si da mai pangna defender operation ani pangthok pangamki cybercrime ecosystem gi lamda su hena khumang choksin bangamle cyber fraud ki matang da su moto FIR lokhatuna thigat pa hobasi Delhi Police na ahan mani lupa lakh amagi mathakta chenaba casing haiba FIR adu gi makhada thigat pangamki haina su phongdoragli Sichuan da China gi aron nuclear site kaya semgalak pathengnare kumja 2022 dagi horaga 2026 fawba da China gi aron nuclear site kaya marum semgalak pa satellite ki mating dagi uwa fangle kha thangba Sichuan da province da aron nuclear site ama semgat pa hodnari haina New York Times na phongdoragli report asina hai kumja 2019 dagi horaga China na aron mong da nuclear ki matik mai hengal hanaba thabrang kaya lokhatuna lakli nauna semgat pa bunker amadi nuclear complex kaya su satellite ki matik na khangbangamle hariba mafam sing aduda chemical detonator sing sizinaduna high explosive test tawna bagi thabrang lokhat pathengnare China gi nuclear program gi matang da Harvard Kennedy School da tamliba Wingjang na New York Times ta haiki Himalaya ga nakna na leiba mafam da China na nuclear gi facility kaya semgalak pa na maram oiraga malem gi matik mayai leiraba leibak sing nungnang bupuknari kumja 2030 fawba da China gi nuclear warhead lising kaya ama hena leihanduna United States amadi Russia dagi mangjil thana ba pandam thamli hairi Rajasthan da chemical factory ama mai chakpada mioi tare sire Rajasthan gi biwadi da leiba chemical factory amada mai chakhalakpada ngasi mioi tare sire firefighter sing na mai kanbagi thabak leptana chathabaga loinana Asiba Hakchang taret mak phangmangamle ahanbada sinmi mapan factory manungdagi thorokpa ngamdana leiri haina phongdoki rescue workers sing na mioi taret ki Asiba Hakchang phangkhibaga loinana atopa mioi ani kannaba thabak paikhanaba honari Khuskera amadi biwadi Rico station dagi fire truck sing thunglakibaga loinana mai muthanaba kannaba honaki Nagagi lam amasung political rights sing da compromise tawroi United Naga Council UNC gi President NG Lohona Naga ipa ipo sing na thambirama Naga gi lam sing identity right amasung political rights sing da khak compromise tawroi haina phongdokre wafam asi NG Lohona ngarang Urkhul district headquarter da pangthokiba Naga singi mahing marong thabagi kumai luingai ni hawdokpagi thoramda phongdokhibani mangna hai Manipur da May 3 2023 dagi hawrakhiba Kuki amasung Meiteigi ani marakta balance oiba irang asi da Naga singna neutrality maintain tawduna lakhibani adubu Naga miyam na makoi gi history amasung ancestral gilam sing da threat raklabadi chapchana paukum pigani haiki hauji government of India na Manipur amadi Myanmar ga taina ba paring da sambal khabagi thabak sing asina makoi gi ancestral gilam sing
ꯀꯛꯊꯠꯄꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ UNCꯒ ꯂꯣꯏꯅꯅ ꯑꯟꯁꯝ, NWU ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕꯦꯜ ꯍꯣꯍꯣꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯁꯨ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯇꯣꯛ ꯑꯣꯏꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯇꯣꯛ ꯑꯁꯤꯗ ꯃꯨꯇꯨꯑꯦꯜ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯃꯈꯩ ꯁ꯭ꯇꯦꯠꯀꯨ ꯊꯝꯒꯅꯤ ꯍꯥꯏꯅ ꯌꯥꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯊꯤꯡꯕ ꯂꯩꯅ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯂꯝ ꯌꯣꯟꯕ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯒꯤ SOP ꯑꯃ ꯒꯚꯔꯟꯃꯦꯟꯠ ꯔꯤꯚꯥꯏꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯍꯣꯅꯣꯔꯦꯕꯜ ꯑꯃꯁꯨꯡ ꯑꯦꯃꯤꯀꯦꯕꯜ ꯁꯁꯇꯦꯟꯃꯦꯟꯠꯒ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯊꯧ ꯇꯧꯕ ꯇꯥꯏ꯫ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯃꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯊꯝꯂꯗꯨꯅ ꯗꯥꯏꯂꯣꯒ ꯇꯧꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯑꯃꯗꯤ ꯂꯣꯡ ꯄꯦꯟꯗꯤꯡ ꯗꯤꯁꯇ꯭ꯔꯤꯛꯠ ꯔꯣꯜꯕꯦꯛ ꯏꯁꯨꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯆꯨꯝꯒꯅꯤ ꯍꯥꯏꯈꯤ꯫